social media amadi newspaper singi moroibe e paw sing miyam da thamjade ahanbada 80 unit 2 52 53 54 amadi 62 e oiba aponba mi phamama nopong ning thaupan thoibi sanglen yeri pok top sing thada pangtokre mi phamada Meitei furubna mising hantarakliba se ai khoigi ningul singna atopa furubai singda yom panbana asobo maram amani haiba hiramda kumna khana naina ki aina arambai tengol joint statement na thadrok serol mana khangalagle me famadu da unit sing dagi saruk yaba lakpi kiwa mehut singna kumna khanarba matungda makha ge waref sing ase mot amatoina yana ki ahan bada unit 2 unit 52 unit 53 unit 54 unit 62 na konba wapham singda club maida 5 amadi laishavi singapurna mi phampang thoktuna wakhal taminaba ani shubada aikoi gi ningol na mitop atop phurukki nupa singa mari leinaba khudak tagi lepkada ahum subada hana mitop natraga atopa furukki nupada yum pan kharbasingna mitop pusilaktuna ekhoigi marakta yumnak sagai onsinduna I yansinbagi thabak khudaktagi lep asumna statement thoragle mathangda KCP taiwangan group senkhai thungkhai lopne haina maral sirakre aina thingkraba lalolo KCP taiwangan group ase senkhai thungkhai gi lopne haina pangal kanba lopi KL na maral sikhibaga loinana lobasina thokiba drug ka mari leinaba mioi singi list thokiba do pangal singbu atamna target taubuni haina PKL gi public affairs secretary bogi mayom sabir alina thadrok serolam na khangalagle Myanmar gi ngomkhai ga tainaba border pillar number 89 90 amadi 91 manak talaiba wangli amadi namli gi saruk oideba Myanmar ngomkhai sarukta KNAB na plan tauduna phumlamba oigani thajaba sakti leraba bomama pokhai badagi NSNIM gi officer ama laikidaba do masang maming khangba ngam lai hairi laikidaba officer do Nagaland gi Toseju village dagi Major Husea Asumi apokpa Zento Asumi kawe mahaki Naga Army number AB 11362 ni haidi loinana asokpa gadar ani adudi hojik phawbugi oina masang maming khangba ngamdre ningsingba yabade June 15 da KNAB na NSNIM gi captain RS Wilson Hart kibagi thodok thokiba laikrabani antak jiri banda kapna bada soktuna Meghalaya da laikan adun leirakiba sahi 13 khaktang aidiba Kuki terrorist adu Manipur police na hospital dagi phakre haidi madugi kapna bada CRPF ama laikidabani official of pau ngaiminase mathangda AT gi PR Robin mangang khoira pamna asumno wapham gar thamlak ni madudi zumba dance toba amadi gym sanaba haivese novi oivising phonic selaga kaisu sanade yam tight oiba atenba firo selaga tongnai masi video namaga social media da thadok tabadi subya ma yadabra khangdabadagi hangbani ko sauna roisi nufana yengba yaba yadaba haiba privacy amasu laibra khalle adubu hairiba dressing adudadi yengbada lungai taba loina uba mayam yaure masinasu tholakliba crime kaya sigi maru honbada mateng pang sendo ina tho oidro asomna Robin thamlagle